ngasi phongkibase phongsing amasum thokiba thawdo wathok maruoiba I pausing khongasaraga Manipur top channel gi maikedi myamna thamjagi ahanbada mateng pangbagi mingde imung khongoinaba tawbigano endizen Khundrakom Kendra Development Committee KKDC gi president lusingma team amana mamang thagi kuntraga matugi ayukta awang ngairangbamgi imung amada village authority na takpirakpigi matung ina sandam Jogeshwar amadi sandam Romila angama mateng pangzaruba matung nungthilda paurabidagi ken noren koba masagi takhanba miyoy amana imung amadi laikai khulgi karisu khandaba mawongda laitalairagi matangda expose tawbigi thawong matungda tawbiganu haine KKDC gi spokesperson and design phongdorakli magna phongdorakpada khul laikai pirakpa pautak sing KKDC MLA Lokeshwar ga tanaraga mating pangduna lakli adubo media da haptaba kya lay masi yum adugi imung amadi laikai gi oina khanaraga tawgadabani MLA amagi tawpham thokpasing matam sana tawduna lakli election campaign tawbada wakai ngangbagi kanaba karisu lairoi miyambu thawai usitaba tawdaba phai hainasu phongdorakli atopa pawamana Imphal urkhul lambi thinglure Biramangol College Sombungi Oza Watlingaida Geography gi Oza Amabu CI College ta transfer tawnabi Education Department order thokibadu college asigi mairoi singna yaba ngamloi order adu kakkadabani haina ngasi college asigi student union principal ka administration ka na singba solon sinba yawna Imphal urkhul lambi pung anirom thingjilure hainasu pausina phungdurakli atop paw amanamu asaba letterhead sijinaduna admission tawnabo honaramle handak sahi gi oina covid pandemic na maram oiduna board of secondary education Manipur bosem na loba HSS LC examination na mairoi singsa da sama pass tawkraba matung asida mairoi kya class 11 admission fangadra fangloidra haina mi painani ngai sera sida all mitai pangal student union of Manipur gi asaba letter head sijinaduna loop asigi knowledge yauduna laingaki school singda class 11 gi admission tawnabo honaramle haina mahairoi lub asigi general secretary na phongdorakli masiguma thaba asi huran lona gi thabakni manaba khunai amagi dama akhanaba sotharaba mitai pangal fruki yaifana ba haiduna honaduna lakliba mahairoi lub asibu mingsa thiananaba miyai khuzokhrana thawoina sinba lalong amani haina lawi aikogi lupki maikedi masakaki admission tawnaba lawkiba warep amata laite masidi khanba miyoi kharana laukthunaraga mairoi singbo lalon pot onthoknaba honabani haina lawbuga loinana lupki knowledge yauduna asiguma mingsa thina basa tharamdi thaba asi lupna akanma mongna kandem tawe hadi class 11 gi admission processing asi lupna kupna thijinba hore loinana asigumba aranma thabak sa tharibising asigi mathakta lupna akanma miyeng sanglagani sa thariba aranma thabak sing asi kudakta leptuna masana khangna lup amadi mairoi khunai khangna masana lala haijagadabani natrabade lupki ming sijinari bisingi mathakta lupna akanma thabak lokholagani hainasu makhatana phongdorakle atopa pawamana ILP pass paiduna Manipur sanglagdibasing khongul linaba software technology sijinaragani Manipur ILP pass pairaga sanglagdibasing asigi khongul linaba software technology install toragani lenga asi santi amasum development da miyeng thamduna thabak paikhatli furup ki khenaba lehaloi mipung khudima ikai khumnabaga loinana manaba thak pinana bo honari miyamna lenga asida mapung fana thajaba thambana mathang sahida pangthokkodoriba Manipur gi mikal asida lenga asi halakhigani haina chief minister en berena phungdokre haba pawmane amasum ILP gi counter India lengana Jiribam Silchar Railway passenger haudokraba matungna Jiribam Railway Station da ILP ki counter ama thamnaba Manipur lengana thabak paikhatpa hokre haukibo August 18 Manipur lenga ki deputy secretary home na thokpo order amada Manipur gi mapani ki sanglakpasing amadi thokibising counter asida check tawgani amaramda ILP monitoring cell gi committee amasu semkhre cell asiki chairperson na DIG intelligence na oigani members sing DSP CID technical Joint Director IT amadi Deputy Secretary Home oigani haina spalli duga Minister N Biren Singana ngaki mamangna maki Facebook account gi video ma live thadokre duga video dumyam Honorable Minister Singh Honorable MLA masum official government gi kayana saruk yaduna EILP platform ama launch tawbada nungai ba phungdokre
ILP card paiduna laidiba mioysingsigi oiba maruiba role ama masiki platform asina laugaduri maruiba role singni ma'am entry gumba exit gumba masum tracking of the visitor gumba si tawba yagaduri pau si maka sathajarak poina masum loshila poina tentakna atopa state sigi wangmada thopa thawdo wathokra ma'am na thamjagi patana policeman na sa lemna pithaktabagi damak nupa amada asauba sangom haijinkre Ningthokaba numita Patanagi SK Puri Police Station leba policeman manga tarukna mama lauduna makhoida sa pithaknaba haibada indi haibagi damak nupa masa minor singliba mada asauba sangom haijin bikre hari mafam madu Thadoklakle police singaduna satringaida nupa masa dugi makhurabusu tamthina otpikhi amasum sayon pham potpham adusu amang ata tholalami so hari Police ne investigation adu ningthina sathanabinaba order ama thokre so hairi atopa paw amana Sikhibi Kerala gi nupi amagi audio thadorakpadagi Wathok oikhre masagi sahi kunga taruk surabi nupi ama hokiba numaijing numita Mapuroiba gi Mayum maktada Thouri Yallaga thengna khi hairi amasum laikhidrabi nupi dugi maming Sunisa kawi so hairi media da mabu magi inlo singna Sangagum tamthina tawkhibagi audio recording ama tholakhi mana sigadaba numit kharanigi mamangda Sunisana magi mabungda Mapuroiba madi manembona tamthina phobire khudaktuda lobiru lao hainasu hairami hairi ma numituki ahing lana hingkhigadra natragana sigadra khangdre hainasu phongdoklami haina pawsina su makhatana palle Pausilu silapoina leba sigi ngasigi COVID-19 update mayam na thamjaramge haukiba pungkun ga mari sida leba asida miyoi punna lising ni fugu taret ka subnagi maudra ga ni thoi nauna COVID-19 positive oiba thengnarakre hairiba pungpam haibri haukiba pungkun ga mari sida COVID-19 positive oiba miyoi sawnga ga subnagi mapan positive oidunu laikhidre habi report ama tarakle adu hairiba pungpam haibri haukiba pungkun ga mari sida apun boina miyoi lising kunthra ga mangaga Samaga marfuga mathoi COVID-19 nagi naba faraktuna recover tawre haina ngasi ayuki pung nifan fugi oiba health ministry dagi thadorakpa report amana makhatana phongdurakli aduga apun boina lebak sigoriba hauji COVID-19 ga update mayamna thamjaramge apun boina lebak sida hauji phawbada COVID-19 positive oikraba miyoi masingsi crore ahumga lakh kunga nipanga lising yang khaige taret ka samapan ga kunthra ga tere sure aduga apun boina hauji COVID-19 nadunu laidiba miyoi masingsina lakh ahumga lising marfuga mapanga sawnga marfuga omdoini aduga COVID-19 dagi naba farakraba apun ma recover masingna crore ahumga lakh kunga lising kunga nipanga sanipanga kunga mangane aduga apun boina laiba asida COVID-19 positive oiduna laikhidraba miyoi masingsina lakh mariga lising kunthraga mapanga sawnga kunga mapani hainasu health ministry gi report amana makhatana phongdorakli amasum hausi ko inadi myam pawsi matang ase lusinjarage amasum pathoksa gi bida suki plan ki be kya yaursi myam ngakpi gani matam gi marui be i pawsing myam da leptana update pijarake hainasu channel sigi mekedi gi thamjari aduga myam gi wakhalonsu sungsoi dana comment box ta thambira muhaina myam da request tawjari aduga hausi ko inadi kainarasi and thank you